Kumbi Assembly Constituency ki Saiton Nganukon Da Leiriba CRPF personnel sing Chathankhiba Yaroi haiduna ngasisu maikei adomgi Meira Paibi singna Khongjang Changsinkhre Saiton Nganukon Da Leiriba CRPF personnel sing Lok Sabha gi mikhalga mari lainana chatkinaba thawrang paikhalakpadagi personnel ase Chatkiba Yaroi haiduna ngarang ahingdagi Saiton hayai konda lambi thingduna Khongjang Changsinkhre Khongjang aduga mari lainana Phundrak Pambina Kumari Kaubi Meira Paibi amana hai mamangda Saiton High School da leiramba CRPF personnel sing chatnaba thawrang torakpada miyamna mahut sinnaba security personnel tharu haibadagi CRPF ki company ama mahut sinnaba lakhi adubu numit humni leiramlaga CRPF personnel sing adu lona chatki madugi matungda personnel sing adu amuk hanna lakidre cheraga sida haujiga mok Saiton Nganukon Da Leiriba CRPF personnel sing ase chatlagani haina thawrang torakliba ase Chathankhiba Yaroi Saiton asi red zone area ni kuki ga maitega turel wangma lainaribani Central Force asi laitringaida Kukina kaplak banongway maruna panbadagi miyoy kaya asugapan ng kibatan natana yum kaya amang ata thokrabani mafam asida lairamba Central Force sing lawthoklaga mahut sinaba force tharaktrabade kunja sing karam na laihogani anoba force amana mahut sinba laktriba fawba CRPF personnel sing asi chatkidana ba Saiton Nganukon amade Saiton hayai kon ga faunariba thongasi matam kaktana thingzilagani haina mahangna makhataki Lan hograba matungda irang kalinge da aikoina force se demand tawbakanda state force oina demand tawjagibani aikoina state force demand tawjagibagi mahutta makoina central force oina thousand bira pado moi adum thousand bira abanina matam khara laiminaraga Ujikse moina thousand bira central force oiram daba taraga di state force oiramadi ngasi hongdok hongjin tawriba amoi praja mayamda akiba amuk piriba ekoi amuk moi thokrade koi se lan amuk chenba taribra ka haibagi question asigumba singse la amoidabani aduna hujik makoi chatkhraga matungda mahut silakadawriba se yaraga di state force akoi di demand tawjari natragane central force oirga so amuk hanna la loidri phawba satlaroidaba force ama thabiraknaba su haijari akoina tawjariba demand se lengakna tabidraga di akoi lambi se akoi gi thong se matam kaktana adum thingjanjarani haibas Kumbi Assembly MLA Sanasam Premchandra su Meira Paibi singna Khongjang Changshinkhre mafam aduda laktuna atopa thawrang ama paikhatriba fawba Central Force sing ase charhaloi atuba matamda miyam yaifagadaba thawrang ama paikhanaba honari haina miyamgi pungning fathaki loinana CRPF ki makok thongba singa su unaduna wari sanaki panbe yabadi kolbong Siden Dokon Minjang Lairampat Gelbong Thailand amadi oyang hairiba kuki ge kulsing ase kuki kulai paiba sing leiriba mafamne hairiba kuki kulsing ase maiteina khundariba Saiton watha lambi amadi hautaka yamna nakna leiriba kulsing ni hairi nakalamaromda Moirang Assembly Constituency ge sunusifai dasu Central Force sing chatkiba Yaroi haiduna sunusifai gi Meira Paibi sing na Central Force leiriba local dat Sangduna Lainakre, Maragasida, Kumbi Assembly Constituency gi Watha Lambi gi Meira Paibi singnasu Watha Lambi dagi BSF Lawthopa Yaroi haiduna Kholau kaya lauduna Khongjang Chathankhiba haina pawsina makhatari